ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥ ꯐꯥꯕ ꯊꯣꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ, ꯑꯀꯟꯕ ꯅꯨꯡꯁꯤꯠ, ꯑꯀꯟꯕ ꯏꯊꯛ ꯀꯌꯥꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯅꯣꯡꯃꯒꯤ ꯆꯥꯛꯈꯨꯝꯕꯨ ꯃꯩꯕꯨ ꯃꯨꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕꯒꯨꯝ ꯋꯥꯛꯁꯤꯡꯒꯤ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯕ ꯑꯌꯨꯛꯀꯤ ꯃꯇꯝ, ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯗꯤ ꯃꯤꯀꯞ ꯊꯣꯛꯇꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯂꯨ ꯂꯥꯡꯕꯨ ꯀꯥꯏꯔꯤꯗꯣ ꯗꯥꯎꯅ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ? ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯉꯥꯁꯨ ꯌꯥꯝꯅ ꯆꯪꯂꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛꯏꯗ꯫ ꯍꯣꯔꯦꯟꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯂꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦꯗꯣ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯃꯤꯉꯣꯟꯗꯒꯤ ꯑꯣꯏꯗ ꯂꯧꯅꯝ ꯅꯝꯊꯥꯛ ꯍꯥꯏꯕꯁꯨ ꯂꯩꯖꯗꯦ꯫ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯖꯕ ꯏꯄꯥꯛ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯊꯃꯣꯏ ꯁꯦꯡꯕ, ಮಿನುಂಸಿ ꯆꯥꯎꯕ ꯊꯣꯏꯕꯅꯤ꯫ ꯂꯥꯏꯔꯕ ꯃꯤꯒꯤ ꯀꯅꯥ ꯂꯩꯇꯦ꯫ ꯂꯥꯏꯔꯕ ꯃꯤꯖꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕ ꯂꯦꯞꯄꯗꯤ ꯌꯥꯗꯦ꯫ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ? ꯑꯩꯒꯤ ꯉꯁꯤꯒꯤ ꯗꯥꯎ ꯑꯁꯤꯗꯤ ꯉꯥ ꯈꯔꯈꯛ ꯑꯁꯤꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯏꯆꯟꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯉꯥꯁꯤꯡ ꯑꯁꯤꯅꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯃꯗꯨ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯉꯥ ꯈꯔꯒ ꯐꯥꯈꯤꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯡ ꯑꯗꯨ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯃꯨꯛ ꯊꯥꯗꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯧꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯅ 3-4ꯔꯛ ꯇꯧꯔꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯥ ꯍꯥꯏꯕ ꯖꯥꯠ ꯑꯗꯨꯃ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯒ ꯆꯠꯂꯒꯦ ꯈꯟꯅ ꯃꯍꯥꯛ ꯂꯥꯡ ꯑꯗꯣ ꯏꯁꯤꯡꯗ ꯊꯥꯗꯩ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯔꯣꯏꯕꯒꯤ ꯂꯥꯡ ꯑꯗꯨꯗ ꯉꯥꯅ ꯄꯤꯛ ꯆꯣꯟꯅ ꯂꯛꯇꯨꯅ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯉꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯐꯖꯔꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯗꯨꯅ ꯃꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯆꯟꯅꯨꯄꯤꯒ ꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯁꯤꯗ ꯑꯋꯣꯏ ꯇꯥꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯉꯁꯤ ꯈꯨꯜꯂꯤꯕ ꯅꯨꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯣ꯫ ꯑꯗꯨꯕꯨ ꯊꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ꯫ ꯅꯨꯡ ꯑꯗꯣ ꯈꯨꯜꯂꯨꯕꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯅꯨꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨꯁꯨ ꯅꯪꯒꯤ ꯂꯥꯡꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯨꯔꯒꯅꯤ꯫ ꯃꯣꯏ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯅꯨꯡ ꯑꯗꯣ ꯄꯤꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯦ ꯅꯨꯄꯥ"꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯤ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯈꯟꯖꯩ: "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯕꯨ"꯫ ꯃꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯈꯨꯜꯂꯛꯈꯤꯕ ꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅ "ꯇꯥꯆꯧ, ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ"? ꯍꯥꯏꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯡ ꯑꯗꯨ ꯎꯕꯗ "ꯑꯦ, ꯁꯤꯕꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯇꯥꯆꯧ, ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ"? "ꯏꯆꯟꯊꯣꯏꯕꯤ, ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤ ꯉꯁꯥꯏ ꯂꯥꯡꯗ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯗꯣ ꯁꯤꯗꯤ ꯑꯆꯝꯕ ꯅꯨꯡꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯇꯥꯆꯧ ꯑꯗꯨꯝ ꯄꯥꯏꯔꯒꯦꯀꯣ"꯫ "ꯍꯣꯏ ꯇꯥꯆꯧ"꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯄꯥꯝꯕꯗꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯂꯟ ꯆꯪꯕ, ꯁꯦꯜ ꯊꯨꯝ ꯈꯔ ꯇꯨꯡꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯕꯤꯔꯤꯕ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯊꯣꯏꯕ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕꯒꯨꯝ ꯃꯥꯒꯤ ꯂꯥꯡꯗ ꯅꯍꯥꯜꯒꯤ ꯅꯨꯡ ꯑꯗꯨꯒꯨꯝꯕ ꯑꯁꯪꯕ ꯉꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ "ꯑꯦ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯅꯍꯥꯜꯒꯤ ꯅꯨꯡꯗꯨꯒ ꯃꯥꯟꯅꯩꯗꯅ꯫ ꯃꯁꯤ ꯇꯣꯉꯥꯟꯅ ꯍꯥꯞꯂꯒꯦ꯫ ꯑꯗꯨꯒ ꯌꯨꯝ ꯌꯧꯕꯒ ꯉꯥ ꯑꯁꯤ ꯏꯁꯥꯏꯐꯨ ꯑꯃꯗ ꯌꯣꯛꯂꯒꯦ"꯫ ꯃꯗꯨ ꯈꯟꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯈꯤ꯫
ꯃꯌꯨꯝ ꯌꯧꯕꯒ ꯉꯥ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯉꯥ ꯑꯗꯨꯅ ꯈꯟꯈꯤ, "ꯑꯣꯍ, ꯅꯨꯄꯥ ꯑꯁꯦ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯇꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯎꯍꯟꯅꯤꯡꯕ ꯐꯥꯎꯅꯕ"꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨꯅ ꯊꯣꯏꯕꯗ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯥ ꯑꯁꯦ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯤ ꯑꯣꯟꯅꯤꯡꯕ ꯃꯇꯝꯗ ꯃꯤ ꯑꯃꯨꯛ ꯑꯣꯟꯕ ꯌꯥꯏ, ꯑꯗꯨꯅ ꯉꯥ ꯑꯣꯟꯗꯨꯅ ꯂꯣꯠꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯁꯥꯎꯔꯕꯒꯨꯝ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎꯇꯅ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯉꯛꯄꯅꯤ, ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯀꯥꯔꯛꯈꯤ꯫ ꯃꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯑꯣꯍ, ꯃꯈꯣꯏ ꯑꯩꯕꯨ ꯊꯤꯕꯗꯤ ꯂꯥꯛꯈ꯭ꯔꯤꯁꯦ, ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯕꯨ ꯉꯥ ꯃꯆꯥ ꯑꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯍꯦ ꯅꯨꯄꯥ, ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯕꯁꯦ? ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯍꯦ ꯅꯨꯄꯥ"꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯑꯃꯨꯛ ꯇꯨꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯑꯩ ꯑꯁꯤꯗ ꯂꯩ꯫ ꯅꯪꯒꯤ ꯏꯁꯥꯏꯄꯨꯟ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ, ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯅꯪꯒꯤ ꯏꯁꯥꯏꯄꯨꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯅꯪꯅ ꯀꯟꯕꯤꯌꯣ"꯫ ꯊꯣꯏꯕ ꯃꯥꯒꯤ ꯏꯁꯥꯏꯄꯨꯟ ꯑꯗꯨ ꯃꯈꯨꯝ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯉꯥ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯅꯣꯡꯃ ꯂꯥꯛꯂꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯊꯣꯏꯕ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯉꯥ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯤ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ"꯫ "ꯍꯦ ꯅꯨꯄꯥ, ꯀꯤꯒꯅꯨ꯫ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯈꯨꯟꯈꯤꯕꯅ ꯅꯨꯡ ꯑꯗꯨꯅ ꯂꯩꯕ ꯃꯐꯝꯗ ꯍꯛꯆꯥꯡ ꯑꯣꯏꯔꯤꯕ ꯑꯩꯁꯨ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯥꯗꯣꯏ ꯀꯧꯏ"꯫ "ꯑꯣ, ꯊꯥꯗꯣꯏ ꯍꯥꯏꯕ? ꯑꯩꯒꯤꯗꯤ ꯊꯣꯏꯕ ꯀꯧꯏ"꯫ "ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩ"꯫ "ꯏꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯑꯩꯒꯇꯅꯤ"꯫ "ꯑꯣ, ꯊꯣꯏꯕ, ꯅꯪ ꯑꯩꯒꯤ ꯅꯨꯡꯗꯨ ꯄꯤꯔꯛꯂꯣ, ꯑꯗꯨꯒ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯣꯠꯂꯨꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ"꯫ "ꯀꯔꯤ ꯅꯨꯡ ꯍꯥꯏꯕ"꯫ "ꯑꯗꯨꯝꯅ ꯆꯪꯉꯛꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦ꯫ ꯆꯠꯂꯣ, ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯒꯅꯤ"꯫ ꯊꯣꯏꯕ ꯅꯨꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯤ꯫ ꯊꯥꯗꯣꯏ ꯅꯨꯡ ꯑꯗꯨ ꯍꯦꯛ ꯄꯤꯕꯒ ꯁꯠ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ "ꯀꯩꯅꯣ ꯁꯤꯗꯤ? ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ"꯫ ꯃꯄꯥꯟꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯀꯧꯔꯛꯈꯤ, "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ"꯫ ꯊꯣꯏꯕ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ, "ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ"꯫ "ꯍꯦ ꯅꯨꯄꯥ, ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯈꯔꯗꯒꯤ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯨꯟ ꯑꯁꯤꯗ ꯌꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯑꯣꯏꯅ ꯃꯤ ꯊꯤꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯩꯅ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕ ꯇꯥꯔꯦ"꯫ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯏꯁꯤꯡ ꯏꯄꯥꯛ ꯏꯌꯥꯏꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯥꯗꯣꯏꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯎꯗ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯝꯗꯧꯅꯤ"꯫ ꯑꯃꯗꯨꯅ, "ꯌꯥꯔꯦ, ꯊꯣꯛꯑꯁꯤꯔꯣ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯨꯔꯁꯤ"꯫ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯊꯣꯏꯕꯅ ꯉꯥ ꯐꯥꯕ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯊꯥꯗꯣꯏ, ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ"꯫ "ꯊꯣꯏꯕ, ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯑꯃꯗꯤ ꯈꯨꯟ ꯑꯁꯤꯕꯨ ꯑꯩ ꯊꯤꯔꯛꯄꯗ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯤꯕꯨ ꯂꯥꯏꯅ ꯍꯥꯠꯄꯅꯤ, ꯃꯤꯕꯨ ꯍꯥꯠꯄꯒꯤ ꯑꯀꯤꯕ ꯂꯩꯇꯕꯅꯤ"꯫ "ꯀꯔꯤꯅꯣ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ
ꯀꯔꯝꯅ ꯊꯤꯡꯒꯅꯤ? ꯀꯔꯤꯅꯣ ꯊꯥꯗꯣꯏ? ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯤꯟꯒꯅꯤ? ꯊꯣꯏꯕ, ꯅꯪ ꯑꯩꯕꯨ ꯁꯣꯏꯗꯅ ꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ꯫ ꯊꯣꯏꯕ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯥꯗꯣꯏꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕꯤꯔꯒꯦ ꯈꯟꯗꯨꯅ, ꯑꯍꯣꯏ ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯌꯨꯝ ꯌꯧꯕ ꯐꯥꯎꯕꯗꯤ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯗꯣ ꯅꯪꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯎꯔꯤꯕꯁꯤ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ꯫ ꯅꯪ ꯉꯥ ꯐꯥꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦ꯫ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯏꯄꯥꯛ ꯑꯗꯣꯝꯗ ꯉꯥ ꯐꯥꯕ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯅ ꯐꯥꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯟꯖ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯪꯐꯥꯟꯒꯤ ꯂꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖ ꯂꯩꯕꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯂꯣꯏꯅ ꯍꯩꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯊꯣꯏꯅ ꯄꯥꯟꯕ ꯃꯔꯝꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕꯁꯨ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜꯗ ꯃꯍꯩꯗ ꯑꯩꯒꯤ ꯏꯄꯥꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯍꯦꯛꯇꯒ ꯄꯥꯟꯅꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯊꯤꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯠ ꯊꯥꯕꯅꯤ꯫ ꯅꯪꯒꯤ ꯏꯄꯥꯒꯤ ꯑꯁꯣꯟꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯅꯤ꯫ ꯅꯨꯡ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯉꯁꯤ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯡꯗꯅ ꯂꯩꯍꯧꯔꯦ꯫ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ? ꯑꯩꯒꯤ ꯏꯄꯥꯅ ꯅꯨꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯥꯟꯅꯕ ꯉꯝꯃꯣꯏꯗꯕ ꯌꯦꯛꯅꯕꯒꯤ ꯑꯀꯟꯕ ꯃꯍꯩ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕ ꯊꯩꯗꯣꯛꯈꯤꯕꯅꯤ ꯑꯩꯕꯨꯁꯨ꯫ ꯅꯨꯡ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯕ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯕꯤꯌꯨ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ꯫ ꯅꯪꯅ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯅꯅꯤ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯕꯥꯁꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯗꯨꯅ ꯇꯔꯦꯠꯂꯛ ꯀꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯕꯥꯁꯤ ꯑꯗꯣ ꯊꯥꯗꯕꯤꯌꯨ꯫ ꯕꯥꯁꯤ ꯑꯗꯨꯅ ꯊꯥꯗꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯛꯑꯕꯗꯤ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯑꯗꯣ ꯕꯥꯁꯤ ꯑꯗꯨꯗꯤ ꯑꯆꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯔꯝꯅ ꯂꯧꯒꯅꯤ? ꯑꯗꯨꯒꯤ ꯋꯥꯒꯅꯨ, ꯑꯩ ꯑꯃꯗꯤ ꯅꯨꯡ ꯑꯁꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯅꯨꯡ ꯑꯁꯤ ꯌꯥꯎꯗꯕꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯅ ꯑꯩꯅ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯑꯁꯤ ꯄꯥꯝꯕꯒꯤ ꯑꯩ ꯑꯃꯗꯤ ꯅꯨꯡ ꯑꯁꯦ ꯃꯍꯥꯛꯅ ꯊꯤꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯤ꯫ ꯑꯩ ꯑꯃꯗꯤ ꯅꯨꯡ ꯑꯁꯤꯕꯨ ꯊꯤꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯆꯠꯀꯅꯤ? ꯉꯁꯤ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟꯅ ꯀꯝꯗꯧꯍꯧꯕ?
ꯑꯗꯨꯒꯤ ꯅꯪ ꯋꯥꯒꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ꯫ ꯅꯈꯣꯏꯒꯤ ꯃꯤꯔꯝꯒ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖ ꯂꯩꯕꯥꯛꯀ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ 2-3ꯒꯤ ꯃꯇꯝꯒ ꯃꯥꯟꯅꯩ, ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯕꯨ ꯊꯥꯗꯣꯏꯅ ꯉꯥ ꯑꯣꯜꯍꯟꯈꯤ, ꯑꯗꯨꯒ ꯊꯥꯗꯣꯏ ꯃꯍꯥꯛ ꯉꯥ ꯑꯃ ꯑꯣꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯈꯤ꯫ ꯀꯨꯟꯖ ꯂꯩꯕꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ, ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ꯫ ꯃꯐꯝ ꯑꯁꯤ ꯌꯧꯕꯗ ꯊꯥꯗꯣꯏꯅ ꯃꯍꯥꯛꯄꯨ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤ, ꯅꯠꯇ꯭ꯔꯕꯗꯤ ꯖꯥꯗꯨ ꯍꯩꯕꯤ ꯑꯗꯨꯒꯤ ꯈꯨꯠꯇ ꯇꯥꯈꯤꯒꯅꯤ꯫ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯅꯨꯄꯥ 2-3ꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯨꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯕꯖꯥꯠ? ꯃꯈꯣꯏꯒꯤ ꯀꯨꯟꯖ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯂꯩꯇ꯭ꯔꯦ, ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ." ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, "ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝ ꯑꯁꯤ ꯃꯍꯥꯛꯄꯨ ꯉꯝꯕꯤꯅꯕ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ." "ꯊꯣꯛꯂꯛꯀꯅꯤꯗ, ꯀꯔꯤꯒꯤ ꯊꯣꯛꯂꯛꯑꯣꯏ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ ꯑꯃꯗꯤ ꯂꯩ." "ꯅꯪꯅ ꯀꯔꯤ ꯈꯪꯂꯤꯕ?" "ꯁꯅꯥ ꯏꯕꯦꯝ ꯑꯁꯤ ꯅꯝꯊꯒꯦ ꯍꯥꯏꯔꯗꯤ ꯀꯨꯟꯖ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ, ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯩꯅꯦ." "ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯅꯦ?" "ꯀꯔꯤ ꯂꯩꯇꯅꯤ, ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯂꯩ ꯍꯥꯏꯅꯩ." "ꯑꯣ." ꯊꯣꯏꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯇꯨꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯛꯏ꯫ ꯏꯃꯝꯃꯝꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯏꯕꯕꯨ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯕꯣꯛꯅꯤ꯫ ꯃꯕꯣꯛ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯁꯥꯕꯤꯇ꯭ꯔꯤꯅ "ꯌꯥꯔꯦ ꯌꯥꯔꯦ" ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯡꯈꯠꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯏꯁꯨꯁꯅꯥ?" "ꯏꯕꯣꯛ, ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕꯤꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯗꯣ ꯏꯕꯣꯛ, ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯝꯅ, ꯀꯔꯤ ꯄꯥꯝꯕꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯂꯃꯟ ꯈꯨꯞꯅꯤꯡꯕꯒꯤ ꯃꯩꯅ ꯏꯁꯥꯁꯦ ꯆꯥꯛꯂꯦꯅꯦ ꯏꯕꯣꯛ." "ꯏꯁꯨꯁꯅꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ." ꯑꯗꯨꯒ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ ꯀꯨꯟꯖ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯌꯥꯝꯅ ꯁꯨꯛꯄ ꯎꯃꯪ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯃ ꯂꯩ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯥꯏꯅ ꯅꯤꯡꯊꯧ 7ꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ." "ꯏꯕꯣꯛ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ?" "ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯨꯖꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯃꯥꯌꯣꯛꯅꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯝ ꯇꯧꯔꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦꯀꯣ ꯅꯨꯄꯥ ꯃꯆꯥ." "ꯏꯕꯣꯛ, ꯑꯩꯒ ꯄꯨꯟꯅ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ?" "ꯌꯥꯗꯦ. ꯀꯨꯟꯖ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯗꯦ. ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯆꯣ, ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯍꯜꯂꯛꯃꯤꯟꯅꯧ." ꯊꯥꯗꯣꯏꯅ ꯊꯣꯏꯕꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯅꯕ ꯄꯨꯔꯛꯈꯤ꯫ "ꯊꯣꯏꯕ, ꯆꯪꯉꯣ. ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯅꯤ ꯑꯁꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯂꯣ." ꯍꯥꯏꯔꯒ ꯃꯅꯤ ꯑꯗꯣ ꯊꯣꯏꯕꯗ ꯄꯤꯈꯤ꯫ "ꯐꯔꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯉꯥꯏꯔꯝꯃꯨꯀꯣ." "ꯍꯣꯏ, ꯃꯥꯏ ꯄꯥꯛꯇꯨꯅ ꯊꯣꯛꯄꯤꯔꯛꯎꯀꯣ." ꯊꯣꯏꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ, ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯄꯤꯔꯛꯄ ꯃꯅꯤ ꯑꯗꯨꯒꯤ ꯃꯩꯉꯥꯟ ꯑꯗꯨꯗ ꯂꯝꯕꯤ ꯊꯤꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯇꯥꯡꯅ ꯆꯥꯔꯤꯕꯁꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯂꯤꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯒꯨꯝ ꯂꯩꯕꯥꯛ ꯇꯣꯡꯈꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯅꯦꯠꯂꯨꯏ꯫ "ꯑꯦ,
ꯀꯔꯤꯅꯣ ꯁꯤꯗꯤ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯁꯤꯗꯤ ꯀꯔꯝꯅ ꯍꯣꯒꯥꯏꯒꯅꯤ ꯑꯩꯗꯤ? ꯁꯨꯝ ꯈꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯦꯡꯅꯅꯕ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯈꯟꯖꯩ꯫ ꯈꯪꯍꯧꯗꯦ ꯃꯐꯝ ꯑꯗꯨꯕꯨ ꯇꯧꯈꯥꯏꯕ ꯌꯥꯕ ꯌꯣꯠꯄꯥꯛ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯌꯣꯠꯄꯥꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯗꯨ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯋꯣꯏ ꯇꯥꯅꯁꯨ ꯊꯥꯡ ꯑꯃꯗꯤ ꯆꯐꯨ ꯑꯗꯨ ꯐꯤ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯔꯗꯨꯅ ꯂꯧꯊꯣꯛꯂꯒ ꯆꯐꯨ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯌꯧꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯕꯨ ꯀꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯑꯃꯨꯛ ꯑꯣꯜꯍꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯣ, ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ? ꯃꯐꯝ ꯑꯁꯤꯗ ꯆꯐꯨ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯝꯂꯒꯅꯤ꯫ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯦꯗꯅ ꯉꯁꯤꯗꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯒꯦ꯫ ꯑꯆꯨꯝꯕ ꯂꯥꯟ ꯇꯧꯔꯁꯅꯨ." ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯊꯣꯏꯕꯗ ꯋꯥ ꯄꯨꯝꯕ ꯁꯤꯟꯅꯔꯝꯂꯒ ꯊꯣꯏꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯤ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯆꯠꯈ꯭ꯔꯦ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ "ꯍꯦ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯅ ꯄꯨꯔꯛꯎ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯄꯨꯔꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ?" "ꯁꯅꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ." "ꯆꯠꯂꯣ, ꯅꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯈꯣꯏ." ꯇꯥꯂꯛ ꯑꯁꯤꯗ ꯊꯥꯗꯣꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ "ꯍꯦ ꯅꯨꯄꯤ, ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯦ꯫ ꯉꯁꯤꯗꯤ ꯂꯥꯎ, ꯑꯩꯒ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯂꯁꯤ꯫ ꯃꯌꯥ ꯂꯥꯟ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯒꯤ ꯂꯥꯟ ꯄꯥꯝꯃꯤ?" "ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ? ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯤꯡꯅꯕ ꯁꯥꯏ꯫ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯂꯥꯎ, ꯊꯣꯛꯂꯛꯎ, ꯅꯇꯤꯛ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯒꯦ." ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯒ ꯊꯥꯗꯣꯏ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯃꯊꯃꯣꯏꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯁꯥꯒꯤ ꯂꯩꯕꯥꯛꯅꯤ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯈꯣꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯗꯣꯏꯕꯨ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯗꯨꯅ ꯈꯨꯠꯊꯣꯛꯅꯔꯝꯃꯤ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯊꯥꯕ ꯃꯟꯇ꯭ꯔꯗꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯗꯣꯏꯗ ꯃꯟꯇ꯭ꯔ ꯊꯥꯕꯗ ꯄꯥꯜꯂꯝꯗꯦ꯫ ꯄꯥꯜꯂꯕꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯆꯥꯡ ꯑꯗꯨ ꯌꯧꯅꯗꯤ ꯁꯣꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯆꯉꯛꯅꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯄꯨ ꯇꯨꯡꯗꯒꯤ ꯊꯥꯡ ꯑꯃꯅ ꯊꯤꯜꯂꯛꯈꯤ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯕꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯁꯥꯅ ꯈꯪꯖꯈꯤ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯀꯌꯥ ꯌꯣꯛꯇꯨꯅ ꯊꯝꯕꯤ ꯃꯊ꯭ꯋꯥꯏꯒ ꯃꯥꯟꯅꯔꯕ ꯆꯐꯨ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯖꯔꯛꯈꯤ꯫ ꯑꯗꯨꯅ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯋꯥꯏ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯊꯋꯥꯏ ꯊꯥꯈꯤꯕꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯠꯂꯛꯇ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯤꯌꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯕ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯅ ꯍꯦꯛ ꯆꯣꯠꯄꯗꯒꯤ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯛꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯍꯔꯥꯎꯔꯗꯨꯅ ꯊꯥꯗꯣꯏꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯊꯣꯏꯕꯅ ꯍꯣꯠꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯕ ꯂꯩꯇꯅ ꯇꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯊꯣꯏꯕ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯤ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯊꯧ ꯑꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯅꯥꯏ ꯑꯩꯁꯨ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ
ꯍꯟꯅꯤꯡꯂꯤꯗꯣ? ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦꯗꯣ? ꯑꯩꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯋꯥꯅꯔꯝꯂꯒꯅꯤꯗꯣ? ꯑꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯔꯣ꯫ ꯐꯔꯦ, ꯅꯪꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯏꯄꯥꯅ ꯅꯪꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤꯗꯣ? ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯏꯄꯥꯅ ꯄꯤꯔꯒꯦ꯫ ꯊꯣꯏꯕ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯥꯝꯖꯕ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯑꯅꯥꯕ ꯑꯌꯦꯛꯄ ꯌꯥꯎꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯍꯟꯕꯤꯌꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯣꯟꯊꯣꯛꯏꯗꯀꯣ ꯅꯪꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯅ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯁꯪꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯦ, ꯃꯁꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯁꯤꯅ ꯅꯪꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯀꯣꯛꯆꯔꯣꯀꯣ꯫ ꯑꯗꯨꯒ ꯑꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤꯗꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯦ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯁꯤꯅ ꯀꯨꯟꯖ ꯈꯨꯟ ꯑꯁꯤꯕꯨ ꯀꯟꯕꯤꯔꯛꯄꯒꯤ ꯏꯄꯥꯅ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯕꯅꯤꯀꯣ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯅ ꯂꯠꯅꯕ ꯏꯇꯤꯛ ꯑꯣꯏꯖꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯕꯨ ꯊꯣꯏꯕꯅ ꯀꯪꯐꯥꯟꯒꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯊꯥꯗꯣꯏꯅ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯥ ꯑꯣꯏꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯨꯍꯣꯡꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨ ꯑꯁꯪꯕ ꯅꯨꯡꯃꯅꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯨꯍꯣꯡꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨ ꯑꯁꯪꯕ ꯅꯨꯡ ꯃꯅꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫